China na Prithibi ki khwaidagi chawba the biggest dam super dam karigi sari Prithibi da country ama hairagadi China ni hojik asida China ni makhoidagi henna dam masing yamna saba chaw saba country laitri 2024 ki December da China na Prithibi ki khwaidagi chawba historic oiba dam saba ki ayaba piki masigi objective ase electricity hera puthokpa amati electric production tawba ki tamakta koila ase makhoini am use tawri che masi wat na honarak pani amati electric ase yolaga paisa tan bagi su makhoi dream ne masigi biggest or super dam ase nong mada loigadabati natte masigi engineering amati hard construction oigadaba asita wahang kaya ni hojik tawneri ba so karamba dam no karamba super dam no kadai dono makhoina sadori se Masigi super dam ase Tibet ta yarlong sangpo ko buturel ta sagadawri amasung masi mi ta da mafam dani mi chatna da ba lap khraba mafam dani masigi dam ase loibada masidagi thokada electric power 7 gigawatt oigani hairi amasung asuk yamna electric production ase Prithibi karamba country da su leite hoju pawda hojik China da li Georgia's dam ko ba aman lay masi China ki longest river Yangtze da sabani but masi ki ano ba sina Li Georgia's taki saruk ahum hena chawgani sangani Li Georgia's dam China manungdani mayai-dani makoi ki mirak-dani but masina adugumba Tibet ki mafam amadani maduda mi tade haibati yade tai lap na khulakum na mi khara tapa atugumba mafam dani jungle ngaktani amasung madugi mafam si yobata narak mongsang amati dangerous terrace jingnung manung samlaga chatpa atugum mafam dani hairi so history de yang rubuda 1950 da Tibet ase China na lausin ki mafam khara awdagi masida makoina control tawduna lakli yalong sangpo turel yamna khoina thek na chen ba mafam ambu makoina choose tawbani u shape ta chelakpa chen tharakpa mafam amada u shape ta cheleba turel gi portion asida side amada na turel ase wangi means jinglak ni na awang badagi chen tharakpani na side amada wangpa aduga side amada name na chen ba maraki mafam ase turel ani se u shape oide so nongpok natraga nongchup ani gi marak ase mase kilometer kya gi mafam ase ching tani nunggi chingni akan ba chingni madu hutlaga ising awang ba site cheli ba turel aldagi anem ba site cheli ba mafam aduda tahan ba masibu great band haina su kawi u shape ta chelak mafam je great band kawi adubu China na hawjik su masigi sport asi damak sagada bani haibase mayam da publicize tawde haidokte masi Himalayan range ni Himalayan ki chingung manung na samthak mafam ni ching hut laga chaw khrabat turel asigi mairam change tawdori ni generally drum ase awang ba mafam da saba su mathau tai ising kana chendhan ba kana ising se chenthara liba makai masida turbine chaw ba fit tawdori ni amasu turbine aitu ung ba heliba kai current hena production oi hai great band hojiki great band ase masigi asang ba 2,000 meter mukni means 2 kilometer muk aduna masidagi large quantity da election production tawba yakadawri China gi yamna chawba project singi marakta masi amani China gi Li Georgia's dam ase sabada mi lakh tara mafam change tawki means khulhol hanki means khul hongan ki leiram phamado lokthok laga to pata shift tawhan ki makoi gi leifam chafam gok medicine ki matam to China gi currency su yam pharamba gi wadi but Tibet ki mafam sita hojik sadori sir masta mi adu leite hai bidre te kharat ni lai se adu bu hai ba sport asi yona madu gi ching adu hut pa gi damak construction asi gi damak chaw ba gari drilling machine ama puraktuna machinery sing pusindona changadori se masi yamna satina awa boy pake wani adubu still China ready di amasung plan complete tawkre order tawkre sawai dona amasung masi sabada laikre hojik dam se sakra matung da ising thakat pa maramna Tibet ki important oi ba dharma gi mari leina mafam kaya pawda lup ka pagi wani masi Tibet ki mi sing gi awa pa mo oi ri amasung Tibet ki mi sing na masi pam dab siawri maduti ekhoina handiki laijarak laba mafam amati masida chu ba dharma ki oi pa mafam sport auda ki yam pak na sanna mafam kaya da ising si thakala kadori adura maram moirga makhoi juk nungnang ba amasu pok li maduti masi ki dam si tawkhra matung da ekhoi da future da kari oirakani haidura aduna project ase arrive di natte experts sing na high 177 billion dollar changani plus madugi electric ado China gi mainland da pubagi da strong wire sing network amasu samjinaba ma sangi
wire tinggadori current tinggadori madu mathau tani madu su highly kharcha oikani adubu still China ready ni masi sabagi prithibi da ngak naragadaba adugumba super dam amani aduga Tibet or Himalayan range asida yuharasu yamna kanna hagali haidi mang da su hakre mi singsu sibyawkre yum kai tek thabe yawkre haujik prithibi gi country kaya na China gi masiki project asida mid yeng thamli kramai da sapa amasung masi amuktang di urake haiduna Yarlong Sangpo Turel ase chen tharakli amasung country kaya da masi chen thadun chatli khudam oina India amadi Bangladesh te chen silli adura maram oiraga country sing ase masiki dam ase sani haibase khanbada chintani adupu China pu makhoina saganu tauganu aikoida disturb lakani asi aikoida sokpa lakani haidura makoi bhap tahan ba sisu awapa mani bhap ta di sini China da haisu yati sini maram di China da tension natte makhoida tension natte masiki dam ase saraga Ateida Kari oini base makoi gi dikasu tawraisin tawdram hona gasi am kan haiba makoi gi wakal na tongalba Yarlong Sampo sigi makha thangba sarukta India Bangladesh ki border le Bharat ta masigi turel ase Brahmaputra haida mayam na khangdari sini Assam da phawdana Guwahati phawdana cheli se dam asigi mateng na China na masigi ising asi pu divert tawraga weapon gum use tawraga makoi gi ising phangdaba mafam da su pu singadauri hanu su tari ising ase makoi gi ising wat mafam sing da yen ba puthok ton thaidok ton pu basu yai amasung madu China na tawgadauri masini amayam na chaknari se maram di masigi turel se chentharak pana atopa country sing diam kanari maram sina Bharat masigi ising asidagi shortage Brahmaputra turel gi shortage lakibi yana leiri haina khalle amarom dana monsoon season natraga nongju thata masigi dam China gi dam asi sakri badi masigi ising thakap ton leiki base monsoon season da ising si hengalaklani automatic masigi thadolak labati amuk hen na makha thang basur India ama masida ising job gi chance su leiri amarom da dam asigi thabakti hojik haudri adubu India na masigi tungda sarbagi tungda oirakada ba situation problem sing adu China da khanghan da bana te already khanghan ton loire Assam da leiri ba tea garden kaya Brahmaputra gi ising da depend to Masigaloy na irrigation ki thabak thoram kya ta Brahmaputra ki iseng si use tawri aduna India masigi dam asigi matang to always alert lairi amorom de China na hairi bana atai country da dam asi sagraka su amang ba thokaloi sini Bharat ki makhathang ba sarukta Yarlong Sangpo asigi chendrak ba makhathang ba sarukta India ki border da turel si dam ama sabagi plan always tawdana loi krabani Bharat na hana project ase sabagi khanna krabani wa yat krabani adupu masigi matung dani hojik China na khan bhorak pase hanadi India na khandok tu loikre China da ti hojik tamasi sani hadun lepkre hojik India tension ni India da makha thang basaruk ta sabagi khan ba matamasi da atai thang na country sing da India na khanghali matuti Tibet ta natraga Bangladesh ta adagi ama masida so adubu China di Canada su khangande aduga haisu haiti mukoi sani haitun hekta angam tawrisini India di phajai India ki my plan phajai magi program phajai atai de sok na khali neighboring country dagi so aya loba lowi loina Brahmaputra dagi chahi khuding ising chawdura problem thokni ba se dam ase India ki sakragati basi kan bangam gani haibi ka sa ta kholak pani mafan city ki electricity north east maruina shortage ase amatta lehendra plan torok pani adu China na atai gi wa ita ta tra bakoina plan ase hawat kani hai kre Masina thangna country sing da double ama soidra warakadra hai po phom ase amda kanna khandri pamatang ne